अहमद मरुई पाउसिंग पिजरी लाक्लिबा डिसेंबर थादा IDP सिंह मसा मसागी मयुमदा हंजिर हलगनी हाइना चीफ सेक्रेटरी ना फोंदोक्रे बॉर्डर फेंसिंग खाबगी थबक्ता अपन पिरक्पा सिंह थेंगनबा सेंटर ना सर्वे ऑफ इंडिया की टीम सिंह डिप्लॉय तौक्रे कंबाइन फोर्स ना सिंगी डिस्ट्रिक्ट मरी द लोतुना थमलंबा खुलाई क्या फागत खरे असेंबली लेवल ट्रेनर अमदी बूथ लेवल ऑफिसर सिंगी ट्रेनिंग प्रोग्राम पांथोक्रे लिंथोइंगांबिगी लंगला लंजिन खंगनबा UN दा वकत लगने हाइना अपोकपा कुलजिन अफोंडोक्रे अमदी ngasi yoina miyoi manga COVID-19 positive oikre Kurumjari, Mami TV की प्राइम टाइम न्यूज़ में अंग टाबिली वैरी शापनों को अमृत थोक्सोम ना तराम लोग चली हौजी पाउ संदो न पिजरी हौ किबा कुंजा लिसिंग अने कुन गुमदोगी मेगी अहुम दगे थोलखिबा कांगलुफ अनेगी उंखतना बथोक्तना मियोई लिसिंग हुमफुगनी थोई मयुम मकई मांग ताखिबदगी तोंगान तोंगान नफम सिंगदा हांगलिबा रिलीफ कैंप सिंगदा सैदांग फम लौदुना लेरिबा सिंग लाक्लिबा डिसेंबर थादा मसा मसागी मयुमदा हंजिल हलगने हाइना चीफ सेक्रेटरी प्रशांत कुमार ना फोंदोक्रे लोइनना इंटरनली डिस्प्लेस पर्सन सिंगना मसागी मयुमदा हंजिन गदौरिबा मियोई सिंगदा नौना मयुम मकई शाननबगी तेंगबांग ओइना लुपा लाख अहुमगी सेनफम सिंग सुपीरगनी हाइना महाकना फोंदोखि इंडो-म्यांमार बॉर्डर के मणिपुर का लोनाबा ngमखै की सरुकता हौजिक चथरिबा बॉर्डर फेंसिंग खाबगे थबक असिदा कुकी अमसुंग नगागी तोंगान तोंगान बा सिविल सोसाइटी ऑर्गेनाइजेशन सिंगना अपन बकया पीरबसु सेंटर के माइकैदगी मधुबु सबसाना मायुक नदुना बॉर्डर फेंसिंग खाबगे थबक मखाताना चथरी इंडो-म्यांमार बॉर्डर फेंसिंग खाबगे थबक चथरिबा असिदा हेन खुमांग सौसिननबा सेंटर गवर्नमेंट BRO की मतेंग पांगनबा सर्वे ऑफ इंडिया के टीम सिंग थारक्तुना बॉर्डर दा डिप्लॉय तौब हौक्रे हरी पाउसिन हाई सेंटर के माइकैदगी फ्री मूवमेंट रेजिम लौथोक्रबा मतुंगदा मसिबु मैनेज तौननबा पाइखतलेबा स्ट्रेटेजी की मनुंग चन्ना मणिपुर के सेक्टर याउना इंडो-म्यांमार बॉर्डर के किलोमीटर 1494 सांगबा फेंसिंग के थबक अथुबदा लोइसिनबा कन्न चथरी लोइनना बॉर्डर फेंसिंग के थबक सिदा चिंगी यामना ngamba खुदोंग थिनिंगाई ओइबा जगह सिंगदा सर्विलेंस सिस्टम सिंग इंस्टॉल तौबगे थबकसु पायलट प्रोजेक्ट ओइना पाइखतली हारी सेंटर ना बॉर्डर फेंसिंग खाननबगी दबंगता लुपा करोड़ लिसिंग कुंट्रा एप्रूव तौखरबने हौजिक BRO ना मणिपुर के सेक्टर दा म्यांमार गा लोनबा किलोमीटर 494 गे सरुक असे फेंसिंग खाबगे थबक यामना कन चथरी हारी मणिपुर पुलिस असम राइफल समदी CAPF की अपुनब कंबाइन फोर्स अमना हौखिबा अहिंगदा सिंगी डिस्ट्रिक्ट मरी टेक्नोफल कांगपोकपी सांडेल अमदी चुराचानपुर थीब हुंबगी थबक चथबदा लोतुना थमलंबा मसिंग यामलब खुलाई सिंग फागत पंगमख्रे मणिपुर पुलिस की डायरेक्टर जनरल ऑफ पुलिस की ऑफिस तगे थादोरकपा चेरोन अमगी मतुंग इना अककनबा पाव अमा फंगबदगे ngarang ayuk tege ngasi ayuk फावबदा हारिबा चिंगी डिस्ट्रिक्ट सिंग असिदा पाकसना ऑपरेशन चथबदा तोंगान तोंगानबा नोंमै चनीगा अहुम बोम अमदे नोंमै मरु सिंग फागतखे हारी फागलबा नोंमै सिंग अदुदी इंसास राइफल कुनगा माथोई AK series की राइफल तरगा माथोई SLR कुनगा तरुक स्नाइपर मरी कार्बाइन अनि राइफल 303 की तरगा तरेट MM51 की मोटार अनि MA assault rifle अनि M78 grenade launcher ahum scope ka loinaba rifle ama single shot breech loaded taragani fan single barrel bolt action taraga mathoi pistol taruk .22 gi
rifle ama lathot ani single bolt kunga manga country made pistol ahum muscle loaded rifle mari single bolt taruk pompi kuntragani pan pompi sel mapan amasung IED kuntrani hari Imphal West ke Haubam Marak Irom Leikai de Leiba Kanglei Saktam Langba Kangluki Yankai Humdui Suba Mapok Common Thorum Ngasi Ya School de Leiba MDU Hall of Angkokre Thorum Maduda Manipuri State Kalai Academy ke Secretary Sunanda THOKCHOM Kanglei Saktam Langba Kangluki President Singtham Birendra Amadi Independent Journalist Amadi Filmmaker Sunju Basuspati Mayumna Maru Oiba Mitunglen Sing Oina Suruyaki Hariba Thorum Madugi Manung Channa Laikiraba artist singi Saktamda Miyamna Laisu Katuna Ikai Kumna Basurutki Thorum Maduga Marilena Kanglei Saktam Langba Kangluki Secretary Su Oriba Sangit Natak Awardee Singtham Ranjitna Phongdokibada Manipur gi Thangta Jagoi Isai Amadi Atai Tongan ba Lam Kayada Research Amadi Awareness Sing Chataduna Lakliba Ikhoigi Kanglup Amani Hariba Kanglup Asi Horukliba Angang Kayana Mangsilakadorba Thangta Thaksi Khasi Amadi Lisat Sajat na Chingba Kaya Takpi Tambiduna Tinjang Kaijang Daba Ama Wahinba Pandamda Kanglup Asi Lingkat Kibani Haina Makataki Yang khay của người rất sụp đổ của họ mà ai quay càng lấy sẽ tăng làm càng lúc sẽ ai quay đi Manipuri lấy đi ba culture mà rồi là thang ta chơi rồi là folk center chúng tôi mang có đâm sinh đó research nó xong rồi workshop nhà mà mang phục cho nó là cái đó là càng mà này là sẽ cái đó sẽ quay đi mà rồi có phản ứng thì ai quay đi foundation thì sẽ là pick up ngang sinh là sẽ mai mà sinh đâm vào các ta thawai yau thì là culture sẽ cầu sẽ là phải đi mà khăn mai mà sao thì nát thì sẽ là đi mèo sẽ cầu sẽ là adu bu mèo adu bu khăn ngang sinh sẽ tập đi tầm bia khăn đó mà coi là taxi khá sẽ cái máy nó tàu đi cái máy nó này thì phải gì không nằm hiểm rồi đó mà chỉ chọn nát các cái mèo thì thả hung cái tăng cái training tàu của này thì có adu bu mèo thì mà coi như mấy cái tài khăn tài mà chúng ta coi mèo mà yau sẽ đi adu là mà coi sự tung đi apa ba injang kaijeng da ba sama sama seno da ko chong ko da bi ba da dra Mathang sei gi January amadagi yumthong khuding sangbuna elector sing verification pangthokpa hogadoriba pre revision of electoral roll singi Mangoinana Sip Electoral Officer Manipur Sinduna Nimit Humni gi Oiba Assembly Level Trainer Sing Amadi Booth Level Officer Singi Oiba Training Program Ama Haukiba Jun Kuntra Dagi July gi Ani Fawa Lamfel de Leba CEO gi Office Complex the Pangthokre Training Program adu da Manipur gi Assembly Sit Humfu Dagi Assembly Level Trainer Ani Saruyaki Hari Training Program asida Saruyakiba Assembly Level Trainer Chama Kunna Lakadoriba Thakara asida Manipur Apunbagi Booth Level Officer Lisingani ga Chamafan Yankai Mangada Amuk Training Pigani Hari Arambai Tengol Medical Team Mamadi Life Care Ambulance Anina Kusam Naduna Free Medical Camp Ama Pangthokre Bisnupur District Kumbi Kendri Manung Chanba Yaima Model High School da Hozik Hangliba Relief Camp da Pangthokiba Relief Camp asida Haukiba Lisingani Kunga Humdoi Mege Ahumda Churachandpur da Kuki Singna Horakkiba Irangdagi Lanjanarakuna Mioi Chaniga Marfudra Leiba Manungda Lanasina Chahi Ani Henjilakpa Asina Hingdabadi Yadavanina Sufam Nomfam Tabak Inkangi Laina Kiba Yau Kibana Mioi Marifu Labada Mioi Humbudramuk Yanki Panbayay Mafamasi Hantak Ishauda Ising Tum Kraba Matung Laikom Lainangi Manamna Ana Ayek Yorupa Maruwaina Angang Masa Sing Narak Padagi Tauramasi Pangthokpani Hari Ado sige Telegram sida Laibada Ising Isau Thokpadagi Ana Ayek Mayam Yorupadagi
ꯑꯩꯈꯣꯏꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯔ ꯑꯃꯗꯤ ꯂꯥꯏꯐ ꯀꯤꯌꯔꯒꯤ ꯄꯦꯗꯤꯀꯦꯜ ꯇꯤꯝꯅ ꯂꯥꯛꯄꯤꯗꯨꯅ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯅꯥ ꯂꯥꯏꯌꯦꯡꯁꯤꯡꯕꯨ ꯂꯥꯏꯌꯦꯡꯕꯤꯗꯨꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯄꯤꯕꯤꯗꯨꯅ ꯇꯧꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯥꯒꯠꯆꯔꯤ ꯁꯤꯒꯤ ꯆꯥꯎ ꯂꯩꯕꯁꯦ ꯑꯩꯈꯣꯏ ꯅꯣꯡꯁꯦ ꯃꯤꯅꯤꯠ ꯄꯨꯡꯈꯥꯏꯃꯨꯛ ꯀꯩꯃꯨꯛ ꯆꯨ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁꯤ ꯑꯗꯨꯝ ꯊꯨꯝꯖꯜꯂꯦꯕ ꯑꯗꯣ ꯄꯨꯡ ꯑꯃ ꯑꯅꯤ ꯂꯩꯔꯀꯥꯟꯗꯕꯨꯗꯤ ꯑꯗꯨꯝ ꯏꯁꯤꯡꯁꯦ ꯀꯪꯊꯈꯤꯕ ꯌꯥꯝ ꯀꯨꯏꯅ ꯆꯥꯎꯕꯕꯨꯗꯤ ꯅꯠꯇꯕ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯔ ꯆꯪꯕ ꯈꯣꯠꯄ ꯇꯧꯕꯅꯤꯅ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯇꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯔꯦ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯥ ꯌꯦꯛꯄꯁꯨ ꯑꯗꯨꯝ ꯌꯥꯎꯔꯦ ꯏꯁꯤꯡꯗꯣ ꯐꯠꯇꯕ ꯉꯥꯛꯇꯅꯤꯅ ꯆꯪꯉꯝꯃꯤꯗꯣ ꯑꯗꯨꯅ ꯂꯣꯛ ꯂꯥꯏꯍꯧꯒꯨꯝꯕ ꯐꯦꯕꯔꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯇꯧꯅꯔꯦꯕ ꯑꯅꯝꯕꯅ ꯑꯍꯟꯗꯒꯤ ꯀꯩꯗꯩ ꯑꯉꯥꯡꯗꯒꯤ ꯑꯅꯥ ꯑꯌꯦꯛꯇꯤ ꯑꯗꯨꯝ ꯐꯖꯅ ꯌꯥꯎꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯏꯁꯤꯡ ꯆꯥꯎꯔꯛꯑꯒ ꯑꯩꯈꯣꯏꯁꯦ ꯑꯃꯨꯛ ꯑꯅꯥ ꯑꯌꯦꯛꯁꯦ ꯑꯗꯨꯝ ꯇꯣꯏꯅ ꯁꯨꯝ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯌꯥꯝꯅ ꯂꯥꯛꯑꯒ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯂꯤꯟꯊꯣꯏꯉꯝꯕꯤꯒꯤ ꯂꯪꯂꯥ ꯂꯪꯖꯤꯜ ꯈꯪꯅꯅꯕ UN ꯋꯥꯀꯠꯂꯒꯅꯤ ꯍꯥꯏꯅ ꯑꯄꯣꯛꯄ ꯀꯨꯂꯖꯤꯠꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯇꯣꯡꯕ꯭ꯔꯝ ꯂꯩꯀꯥꯏꯗ ꯂꯩꯕ ꯀꯨꯂꯖꯤꯠꯀꯤ ꯃꯌꯨꯝꯗ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯈꯤꯕꯗ ꯃꯆꯥꯅꯨꯄꯤ ꯂꯤꯟꯊꯣꯏꯉꯝꯕꯤ ꯃꯥꯡꯈꯤꯕ ꯊꯧꯗꯣꯛꯀ ꯃꯔꯤ ꯂꯩꯅꯅ ꯂꯩꯉꯥꯛꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯈꯔ ꯐꯥꯔꯦ ꯍꯥꯏꯈꯤꯕ ꯂꯩꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯃꯈꯥ ꯇꯥꯕ ꯂꯪꯂꯥ ꯂꯪꯖꯤꯜ ꯑꯃꯠꯇ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯁꯤ ꯈꯪꯅꯅꯕ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯇ ꯋꯥꯀꯠꯅꯅꯕ ꯊꯧꯔꯥꯡꯁꯨ ꯄꯥꯏꯈꯠꯂꯤ ꯊꯧꯔꯥꯡ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯄꯨꯟꯅ ꯈꯟꯅꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯂꯥꯛꯂꯤꯕ ꯀꯨꯝꯑꯣꯟ ꯑꯁꯤꯗ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯂꯝꯗꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯖꯨꯂꯥꯏꯒꯤ 6ꯇꯒꯤ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯇꯣꯡꯕ꯭ꯔꯝ ꯂꯩꯀꯥꯏꯗꯒꯤ ꯍꯤꯖꯝ ꯂꯤꯟꯊꯣꯏꯉꯝꯕꯤꯅ ꯃꯐꯝ ꯈꯪꯗꯅ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯛꯂꯤꯕ ꯇꯥꯡ 6ꯇ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯀꯨꯝꯑꯣꯟ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯂꯒꯅꯤ ꯂꯤꯟꯊꯣꯏꯉꯝꯕꯤꯒꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯑꯄꯣꯛꯄ ꯍꯤꯖꯝ ꯀꯨꯂꯖꯤꯠꯅ ꯐꯣꯡꯗꯣꯛꯂꯤ ꯍꯧꯈꯤꯕ 2023 ꯖꯨꯂꯥꯏꯒꯤ ꯇꯥꯡ 6ꯀꯤ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯇꯨꯏꯁꯟ ꯊꯤꯟꯈꯤꯕꯗꯒꯤ ꯑꯗꯨꯒꯤ ꯍꯜꯂꯛꯇꯕꯗꯒꯤ ꯍꯧꯅ ꯃꯥꯡꯗꯨꯅ ꯂꯩꯔꯤꯕ ꯏꯆꯥꯅꯨꯄꯤ ꯂꯨꯋꯥꯡꯕꯤ ꯂꯤꯟꯊꯣꯏꯉꯝꯕꯤ ꯉꯁꯤꯐꯥꯎꯗ ꯁꯔꯀꯥꯔꯅ ꯑꯗꯒꯤꯗꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯀꯩꯗꯁꯨ ꯐꯅ ꯍꯥꯏꯖꯅꯁꯨ ꯉꯁꯤꯐꯥꯎꯗ ꯄꯨꯊꯣꯛꯄꯤꯔꯛꯇ꯭ꯔꯕ ꯂꯪꯂꯥꯟ ꯂꯪꯖꯤꯜ ꯇꯁꯦꯡꯅ ꯃꯤ ꯍꯥꯠꯄ ꯃꯤ ꯐꯥꯔꯦ ꯍꯥꯏꯔꯒꯁꯨ ꯆꯞ ꯆꯥꯕ ꯉꯁꯤꯐꯥꯎꯗ ꯑꯗꯨꯅꯤ ꯍꯥꯏꯗ꯭ꯔꯤꯕ ꯇꯁꯦꯡꯅ ꯍꯤꯡꯉꯤꯔ ꯆꯪꯉꯤꯔ ꯈꯪꯗꯕ ꯌꯥꯝꯅ ꯗꯔꯃꯥ ꯃꯥꯟꯕ ꯄꯥꯏꯕꯅ CBIꯅ ꯄꯥꯏꯔꯒ ꯑꯗꯨꯒ ꯀꯦꯁꯅ NIAꯅ ꯐꯥꯔꯦꯅ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯗꯔꯃꯥ माꯟꯕ ꯃꯃꯥ ꯃꯆꯥ ꯄꯨꯔ ꯆꯠꯈꯤꯕꯒꯤ ꯊꯧꯗꯣꯛꯇꯨꯗꯤ ꯉꯁꯤꯐꯥꯎꯗ ꯂꯪꯂꯥꯟꯁꯤ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯃꯌꯦꯛ ꯁꯦꯡꯗꯅ ꯂꯩꯔꯤꯕ ꯃꯁꯥꯒꯤ ꯀꯩꯒꯨꯝꯕ ꯐꯤꯖꯦꯠ ꯃꯆꯦꯠꯃꯨꯛ ꯄꯤꯗꯅ ꯂꯩꯔꯤꯕ ꯏꯆꯥꯅꯨꯄꯤꯒꯤ ꯃꯇꯥꯡꯗ ꯀꯩꯒꯨꯝꯕ ꯇꯁꯦꯡꯕꯗꯤ ꯖꯨꯂꯥꯏ ꯇꯥꯡ 6 ꯂꯥꯛꯄꯁꯤꯗ ꯀꯩꯒꯨꯝꯕ ꯃꯌꯥꯝ ꯄꯨꯟꯅ ꯈꯟꯅꯃꯤꯟꯅꯕꯒꯤ ꯄꯥꯝꯕꯒꯤꯅꯤ ꯑꯗꯩꯗ ꯀꯩꯗꯧꯁꯤꯒꯦꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯛꯏꯕ ꯐꯤꯕꯝꯁꯤꯡꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯑꯗꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯀꯩꯀꯩ ꯃꯌꯥꯝ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯕ ꯑꯗꯨꯒ ꯑꯩꯅꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯎꯗꯨ ꯀꯔꯤꯕ ꯇꯝ ꯎꯗꯨ ꯀꯔꯤꯕ ꯄꯥꯡꯒꯣꯡꯅ ꯑꯃꯨꯛ ꯁꯤꯜꯂꯒ ꯃꯌꯥꯝ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯛꯄꯁꯦ ꯁꯤꯗꯩꯁꯤꯗ ꯀꯩꯗꯧꯁꯤꯒꯦꯗꯣ ꯑꯗꯨꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯌꯥꯝ ꯈꯟꯅꯃꯤꯟꯅꯅꯕ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯀꯩꯗꯧꯁꯤꯒꯦ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯊꯤꯕꯁꯤꯗ ꯖꯦꯅꯦꯚꯥꯗ ꯀꯩꯗ ꯆꯠꯅꯅꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯂꯥꯕ ꯍꯣꯏ ꯑꯗꯩ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯔꯤꯇꯤꯌꯥꯔ ꯑꯥꯔꯀꯤ ꯃꯌꯥꯝ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯑꯃ ꯑꯩꯅ ꯃꯤꯡ ꯄꯟꯗ꯭ꯔꯁꯨ ꯃꯅꯨꯡꯗ ꯃꯌꯥꯝ ꯄꯥꯡꯉꯛꯄ ꯃꯌꯥꯝꯁꯤꯡꯁꯤꯒ ꯀꯩꯗꯧꯁꯤꯒꯦ ꯑꯗꯒꯤꯗꯤ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯑꯗꯒꯤ ꯃꯀꯩꯊꯦꯜꯒꯤ ꯀꯩꯀꯩ ꯑꯩꯅ ꯄꯜꯍꯧꯕꯗ ꯆꯤꯊꯔꯗꯕꯀꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯀꯩꯗꯧꯁꯤꯒꯦꯗꯣ ꯂꯥꯛꯏꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 6ꯀꯤ ꯄꯨꯡ 10ꯗꯩꯅ 11 ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯣꯔꯦꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯈꯤꯕꯅꯆꯤꯡꯕ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯄꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯑꯀꯥꯝꯄꯥꯠ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ IDPꯁꯤꯡꯒ ꯊꯨꯡꯖꯨ ꯀꯦꯟꯗ꯭ꯔꯒꯤ MLA ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯥꯖꯤꯠꯀꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯄꯣꯛꯄꯤꯒꯤ ꯃꯤꯡꯗ ꯆꯥꯛꯂꯦꯟ ꯑꯃ MLA ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯥꯖꯤꯠꯅ ꯁꯤꯟꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯀꯤ IDPꯁꯤꯡꯒ ꯆꯥꯃꯤꯟꯅꯈ꯭ꯔꯦ MLATS Biswarjit Lekhidраbi Apokpigi Mingda Sinba Salen Asibu Saruk Yariba Irom Rajendrana MLA Biswarjitpu Thagatpa Phongdorki
Thobal District ki Mela Ground Yaripok Lamkai dagina Yaripok Keitel amadi Yaripok Keitel dagina Sikhong Sekmai Takiba Lambi Sing da Leriba Kom Akut Akai Sing Nung Amasung Leibak Thonjanduna Ngasidagi Wangkem Youth Congress Committee gi Thomis Singna Semjin Bahokre Ngasidagi Haukiba Lambi Semjin Ba Aduda Ngasi Yaripok Sikhong Sekmai Lambi gi Canal Thong Mayadagi Hauraga Yaripok High School Yaripok PS CHC Yaripok Mamangda Ladiba Komjau Singh Nung Amadi Leibak Thonjinduna mention ki Akut Akai Singh Semjin Ba Asi Yaripok Thobal Lambigi Bisnu Naha Sifai Lekai Singa Wangkem Pauden Amasung Mela Ground Yaripok Lamkai Fauba Semgani Hari Lambi Semjin Ba Adugi Matangda Wangkem Youth Congress Committee ki President Moirang Tem Robinson na Fongdo Kibada Yaripok Sikong Sekmai Lambi Amadi Yaripok Thobal gi Lambi Singh Asida Komjau Komkut kaya laiba asina lambi sing asida toini accident thoktuna sathok sasin toriba singda khudung chadaba kaya thokanba asina maram oiraga masidagi kharadang oirabasu safanaba haiduna lambi gi akut akai sing asi semjinba si Manipur Pradesh Congress Committee MPCC gi president su oriba Wangkem Assembly constituency gi MLA Kaisam Megachandra gi luching pautap makhada semjabani haiki Youth Congress Committee na koi thongmi sing na punna koi honorable MLA Congress Committee ki member khuding ma ki le haraga koi airport ki jaga da main road ki jaga da khatang koi ki port hole na sing ba adagi akai atoi khara le ba se koi masi leiba na sing ba tawra no na phadana leveling ma semaga senja bagi thorom na duni ado koi masi accident yang thokpa jaga su koi ba hai ta ma dum ba yam na prohibited area jing ke koi khanjaraga tawjabani masi pak tak na tawbagi ngambagi views oi koi hona jage hai ba dum su koi thamjage aduga hoji ki yam na maru oi ba jaga jing je koi khalla ga dumaina koi gi thobal dagi na Yaripok bazar dagi peti chaki ba lambi hai bijing ji main road ki jaga jing da yam ba koi dumaina thoche ba ta chabani si koi tawjeri ba si honorable MLA gi bi makhada amali Wangkem Youth Congress Committee na punna samnaraga Manipur ngarang gi oina punna mioi manga COVID-19 positive oikre nauna positive oirakpa mioi taruk asi tharga Manipur gi oina handaki web asida positive oirakpa masing punna chaniga humfuga mapan sukre IDSP na thadorakpa cheron amagi matung ina positive oikraba mioi taruk adugi manungda Imphal West tagi ani amadi Imphal East district tagi mioi ani amadi Sandel district tagi mioi amani hari State asigi oina hojik active case masing humfuga humdoi leiri ngasigi oina mioi taraga manga discharge dokre hari Manipur Forest Training Institute ki Director Dr. Rebecca Soibam Chanu gi miteng makhada Institute asina humbudraga taruk suba ban mahasab celebration lising ani kun mga pangthokpagi sharuk amoina ngasi DM University thangmaiban amadi Nirmalabas High School luwang sangbam mafam ani asida awareness program amadi u chara thabagi thoram ngasi pangthokre thoram maduda expertising na mahiroi singda Van Mahasop Horakpagi Wari Amadi Masigi Kanaba Upal Thabagi Kanaba Upal Yaudana Thawai Panba Singh Male Masida Hingba Ngamde Haiba Wafam Singh Ningsing Minabagaloinana U Charakaya Sutaki Amarom da Thorongi Sharuk Ama Oina Ngarang Su Liveren College da Awareness Program Pangtok Pagaloinana U Charakaya Sutaki
Institute of Cooperative Management ICM Imphal na sinduna IMC gi Marisuba Foundation Day ga mari lenana cooperative Walkathon listing ani kun mga achievement of the Ministry of Cooperation haiba team da walkathon ama pangthokre walkathon adu ICM gi director Khoisung Rangamlen Aimolna mang thaduna chatki khongchat asi ICM dagi hauduna laisram leirak fauraga uripok kangsup rota laklaga ICM gi office ta losinki Thormaduga Marilen ICM gi director na fongdorak pada lising ani kun ga mathoi gi July gi tarukta Ministry of Cooperative Asi semgat padagi India gi cooperative ki sabkhat thorang ke ada Home Minister Amit Shah gi chairmanship ki makhada program yangkhai gi maribuk lokhat kre hari makhatarak pada su Manipur da su khwai gi chawa cooperative ta achievement phangkhibasi list chaniga kunthraga nithoi Pack of Computer System Register of Cooperative Society Nabad Manipur State Cooperative Bank Kusam Narga Pitokre ICM na Piriba Kanava C Training Pibani Hari Mahana Makataraduna Fundo Kibida Manipur Cooperative Tasu Saukat Naba ICM na Research Project Consultancy Kaya Togani Haina Fondorki 2021 6 July da Ministry of Cooperation si Siamrakpo Matamda Ekoigi Lairiba Bharat Imalai Baksi Ekoigi Imalai Baksi da Ekoigi Cooperative Chaukat Horang Lokat Ingagi Damakta Ekoigi Ministry of Cooperation under the chairmanship of Ekoigi Honorable Amit Shah Mahaki Makhada program Yam Lokat Kravani around 54 initiative programs in Lokat Kravani Handaki Sahi Sina Makoigi Fort Foundation Cooperative Achievement OIBC Ekoigi 200 Hairiba Society Singna Hiki Paxing the Pitok Ravani, the CP Riba Maruoina, Ekoigi Register of Cooperative Society, Ekoigi Nabad, Ekoigi Manipur State Cooperative Bank, Masi Hum na Manaraga, Masigi Step Silo Company, Duga, Ekoigi ICM na, Ekoigi roles in a Karino Habitaradi, Ekoigi training. Manipur da sei kara sida kayana sabagi sangkhangen hengalakliba amadi nong kitang tabaga tampakta ising ichauto na tholiba kaya asi hanthan ge hairabadi leingakna singda umang yokhatpagi thabak asi hena khumang sausinba mathau tai haina Kiangnam Assembly Constituency gi PCC member oiriba Dr. H. Jiten Fonglokre Wafumasi Kaksing District ki Mondum Mahadev gi Chingda Congress Party gi Karmi Kaya Yauna ngasidagi Horaga Manipur gi tongan afum singda Sathagadaba Uthabagi campaign ama Hodopagi Thoramda Haikibani Dr. Jiten Haikibada Manipur da Haukiba Chahi Kara Asida Chingi area singda Paksana Umang Wamang Sing Kaya Kokthok Lakpa Asina Sabagi Chang Nong Monomagi Hengalakli Maru Oiba Turel Maru Singda umang kokthok badagi nong kitang tabaga tampakta ising isaw hekta thok anduna awaba kaya ngasisu miyam na mayoknari aikoi miyoibagi ka henba thongna tho aningdiba tho aliba awaba kaya asi kokhange harabadi kokthok khraba umang sing asi amukhana upal wapal paksana thaduna hingat hanba mathau tai hairi Dr. Jiten Makhatana Haikibada Chahi Kudingi Tampakta U Pambi Lak Kaya Thariba Asi Umang Kokokraba Singdasu U Thabagi Thabak Paikatpa Mathautai Maru Oina Chingda Umang Kokokpa Hantahanba Chingmi Singda Awareness Pibagaluna Makoina Umangda Akaiba Piroi Dabamongda Lehanaba Honaba Haiba Asi Yamna Tangai Fodri Hairaduna Nasidagi Horakliba U Thabagi Thabak Asisu Makhatana Manipurgi Tongan from Singda Chataduna Miam Galunana Chataduna Thariba U Singasi Hinganaba Honabagi Maru Oiba Togdang Shu Makhatana Lokigani Haiki Tunggi Yungeren Oirakadoriba Horakliba Mahiroi Singda Upal Tharnabgi Wakalon Pokanduna U Charataba Amadi Upal Yokatnabagi Wakal Chusinanaba U Thabagi Thoram Ama ZNB Bisnupurda Pangthokpa Asi DFO Bisnupurgi Afaba Singthaningai Oiba Thorangni Haina DC Bisnupur Puja Elangwam Phongrokre
Wafamasi plant trees, save trees, lend a hand to make our Manipur greener. Haiba team da Humudraga Turuk Suba Ban Mahasab Lisingani Kungamangagi Saruk Ama Oina Jawahar Navodaya Vidyadaya School Bishnupur Forest Division Sinduna Ngasi Pangtokpa District Level Tree Plantation Ge Thorumda Atoiba Mitung Lengi Warulda Pongdokhibane Mahiroi Singhi Wakalda Upal Thaba Umang Kanbagi Wakal Susin Hankragadi Malem Asibu Punsi Nungsiba Amadi Kannanabagi Wakal Adu Mafung Fanadaba Soidanangam Lagani Makoi na Thaba Upalgi Mahi Atopan Charga Madugi Nungaiba Makoi Dadi Shoidana Fangani Amadi Mato Tamlaktuna Malem Imabu Nungshiba Mioikea Amasu Tolakpasu Yai Haki Thoramaduda ADM Bishnupur Tourism Open Road SDO Nambol Sham Kumar Tongbram DFO Waikom Ramabati JNB Bishnupur Principal M Ragumani Additional SBLO Bishnupur Yumnam Premjitsu Sarukyaki School campus da school gi Oza Singh amadi Mahirui Singaloina school gi campus amadi Akoibada U Sarakaya Sutaki aware oinaba aduga moigi project surroundings se take care tongrabagi ngasi wapa ama khampongnaba yamna maru oiba occasion ni aduga akoigi any important milestone akoigi life ta exam pass oba birthdays oiba any important milestone sida I want to remind all the students here to mark it by planting a tree, planting tree among plant in your lifetime. I lifetime the promoter Sundani Matu in the Lapa, me among the Manipur the Thodi Berang Sida Rambai Tengol Gilusingba Kanan Fazin Kibagi Mayokta Miamna Tadoknaba Iho Torokpada Nambol Desu Miamna Iho Adubu Saugat Pada Ketel the Tokiba Palm the Todokra Tokrava Matunda Bishnupur Police na Nambol Makegi Rambai Tengol Tengolo Singh Club Amadi Mairapai Bigi Ima Singh Fagatpa Amadi Kokatlaga Ohung Pang Chatabagi Tabak Lepu Haina Nambol Gitongan Tongan Bakunja Singh Ima Singh na Nambol Kori Lekai Singmang Apun Bamaira Sanglen Ngasi Wakat Mifam Chatakray. Wakat Mifam Madura Sarukya Kibi Nambol area Apunba Maira 5B Lupki Joint Secretary Mongjam Sandanina Fongdok Kibada Tokliba Irang Asida Ima Leba Kananaba Amadi Kul Ngaklamdai Leba Ngaklamdai da AT Isa Singh na Lokiba Thaudang Singh Handak Tokiba Ising Ichaw Dasu AT Isa Singh na Achawa Thaudang Kya Lodana Ising Ichaw Dagi Miyoy Kya gi Awaba Kanbikiba Aduga Hauzik Irang Khara Nemtharak Lagana AT Isa Singh Phaba Punba Tongnanaba Honarakpa Kudaktagi Lab Kadabani Thawong Singh Asi Makhatana Chatharakpa Haiba Asi Aikugi Yeknabana Kalak Penanabani Tauriba Thabak Asi Makhatana Tobikanu Haina Apil Toki Golana, Rona Baxijanare, Manipur Kitang Kainon Torpomatanda, Etika Legreg, Etika Leg again at Rona Sijanai, Aduga Hauji, the land Kitang Inkara Bamatam the day, Moising your poiti, and a part and a home than a Toboche, Sijimadi Tobiranu. Katin Pambi, imagining a Mukokat, a the Gilakai, and Anging Yaw, Bechincha, Mukokat, Toboche, Masito Biranu, Sarkage, with Magigi to post the lady, but police to do Pakamando. Isang hatani, Arambai Tingonso, Isang hatani, my time Masang hatani, Aquay Masen Canada, China, than a Layaga Jangabana, Aquatica Pena, Nabani, Masiki Tabache, Makatana, Tawagum, see, have a poche, Tamzari. Horticulture and Soil Conservation Imphal West na Sinduna Nomagi Oiba Farmer Training Program amasung Mahi Marong Yentokpagi Thoram Ama Rashtriya Krishi Vikas Yojana gi meeting makada Lamphel Pata Leiba Imphal West DC Complex ki Kombirei Hall da pangthokrai. Thoram Maduda Imphal West ki ADC Kaisam Jadumani Department of Horticulture and Soil Conservation gi headquarter Khwerakpam Lenin Singha Amadi Department of Horticulture and Soil Conservation Imphal West ki District Officer Asem Sunita Devina Atobu Mitung Len Singh Wene Suruyaki Thoromasiga Mari Lena na Farmer Singh da Mahimarong Karamna Thani Haibagi Matang da Nongmagi Oiba Training Program Amasu Pangtoki Amadi Farmer Singh da Haira Singhi Chara Amadi Harna Chingba Singh Su Yentoki Thoram Aduga Mari Lena na Horticulture and Soil Conservation Department Imphal West ki Assistant Agriculture Officer Oidiba Maistam
Paras Singhana Fongdokkibada training ase pangthokpagi maru oiba pandamdi mapal lamdagi pusilakpa exotic fruit crop kudamoina dragon fruit gumba haira thaningba farmers singda technical knowledge piba scientific oiba mawungda amadi program asida dragon fruit ki chara sing amadi input oina organic har sing yathoki Magna Makata Aduna Nauna Thaningba farmers sing na horticulture and soil conservation department da application thaduna kanabakaya lawayani haina sufungdoki Nauna Thaninba Singidi Akoida Adum application Thazan Birapayai food plan se akoi pame hairagadi akoida hojike haidariba scheme MIDX scheme simakha da provide tawzadoini ana very district ki oina ina hojike haidaba dragon fruit plan se lauge hairagadi akoida application Thazan Birakani application Thazan ba matamda akoigi isagi documents khar yaurakani Aadhaar card bank passbook xerox ka adagi passport photo adagi man thagadu jaga dugi pata haitare ko aduguma masagi lam moidragana mingondagi wairaga list kari da lomnaga boiragana koi tenan certificate kuma ma yauraga adum thabiba yaba haitare aduga hai je chang singse koi office ta pubira matungda koina online registration ma tawjani fornet haidana koi gi online for Moirang City Block ki makhada leiba Wangu Terakhong Gram Panchayat ki ward number ani Wangu Naudakong dagi beneficiary ahum na PMAY gi makhada yum shananabagi beneficiary gi list da yaure hairibasingna masa karimata khangandana bank tagi paisa lothok pikre haina beneficiary singna media da phongdokki wapum adu aranmani gram panchayat asina hiram amatada lana tokkiba leite haina gram panchayat adugi administrative committee gi chairman Pochhangbam Baleshwarna phongdokre Wafamasi kumbi Ashigi manung channelaiba Wangu Terakhong Gram Panchayat ki office da ngasi panchayat adugi upapradhan amadi ward member sing yauna pangthok papawgi mipum amada Pochhangbam Baleshwarna phongdokhibani P Baleshwarna makhata aduna haikibada PMAY gi beneficiary list da yaurabasu beneficiary sing asina masa gi mari leinaba document sing Gram Panchayat office da matam sana pisilaktabana maram oiraga beneficiary sing adugi paisa ngasi fawba lakpasu leiti Gram Panchayat asina lana lokthokkibasu leite Wangu Terakhong Gram Panchayat ki oina PMAY gi makhada beneficiary list da yauraba beneficiary punamakki maming matha punamak panchayat asigi office ki notice board ta matam gi oina loina thetun thamli masa gi se sang amatasu thagalaktaba beneficiary sing aduna lana tawi haikiba adu yumfam yaudaba wafamni hairaduna media da panchayat asigi mingchat thina naba honaba asi yamna laibak thibani makhatana gram panchayat asigi oina hiramasugi matangda asengba achumba sing adu khangnanaba Manipur Sarkar gi rural development and panchayati raj gi maikedi thijin binadaba BDO Moirangna inquiry committee amasu semduna hiram asida thijinba haunanaba thabak paikalaklei masi afaba khongthang amani masida achum aran punamak loina khanglagani hainasu makhatana phongdoki Gram Panchayat asibu yamna sokadaba mawongda Prime Minister Awas Yojana Gramin gi makhada beneficiary ahum gi account gi paisa pradhan member singa lokthokre haibedugi matangda karigumba khardung chengtokjage hairiba beneficiary ahum asi aikoi Gram Panchayat ki site gi makoida paisa thagiba amadi makoyom da bank ta mari lainaba document thagiba amata laite Makhatar Pasdi national amadi international yoba paw sing miyam de pijari India ki defense minister Rajnath Singh amadi US ki Pete Hegseth na leiba anigi marakta defense amasung strategic ki oiba mari hena pakthok sauthoknaba sahi taragi oiba defense framework ama khudiek pinanaba sem sakrai Masigi matang ngarang US ki defense ki oiba hiram kaya chalai riba mafam Pentagon gi maikaidagi aiba cherot ama thokre hari Masigi mamangda India ki defense minister Rajnath Singh amasung US ki Pete Hegseth na leibak pokpa nimitta telephone gi khuthangda wari sanakibani Pentagon gi serol aduna makhatari badi
lakadoriba chahi taragi oiba US amasung India gi defense framework adu chahi asida luchingba anina unaba matamda khutyek pinagadoribani makoyani gi wari sanaba aduda US gi maikaidagi Indiana leigadaba lemhoriba potamsing adugi matangdasu khanaki hari US na India bu South Asia da maru oiba defense partner amani haina Pentagon gi cheron aduna pali Ukraine gi attack amada Russia gi President Putin na nauna Navy gi Deputy Commander in Chief Habkraba Michael Gudkov Kirk's region da hatre haina Russian military gi blogger amagi Michael gi phongdorali Russia gi Ministry of Defense amasung Kirk's region gi Governor Oleg Ozimiapo na masagi sahi nifugani thoi shuraba Navy gi Commander Gudkov Siri haiba achumbani haiki Mark asi chahi asigi March kungani panda Putin na Pacific Fleet Naval Infantry gi Chamaga Yankaiga Manga Subas Safaret Gerd Brigade ki Commander Waidambadagi Russian Navy ki Deputy Commander in Chief ta promotion pikibani hari Mahak sikibasina Ukraine force singidi achoba mai pakba amani mamangdagi hauna Russia gi force singna Ukraine gi nongpok thangba mafam singda akanba pressure mayukna duna leirakpani hari Haukiba numit kharani asida Assam na nong leptuna chubana maram oiduna maru oiba turel singi imai leptuna wangkalakpadagi state aduda isau thorakpa yana leiri hari masigi damakta miyamna alert oina leibinaba government na khangankre nong leptuna chubadagi Assam gi Golaghat district ta cheliba turel Dansiri amadi Sivasagar district ta cheliba Dikhau turel gi imai danger level gi mathakta chele Masina maram oiduna mafam sing aduna matam amada hekta ising isau thorakpa yai hari hariba turel sing asigi torban sing mafam kayada kaiba yauri hari masina maram oiduna Assam gi mafam punamakta alert lauthokre ngasi Central Water Commission na thadorakpa bulletin amagi matung ina Dansari amadi Dikhau turel singi imai khudong thiningai oiba changi mathakta chele haiki Dansari turel gi ising imai asi hauzik Numaliga Mapada meter Humbudraganipan Dasbek Humpunga Mato Yore Aduga Dikhau Turelgi Imai Sivasagar Mapada meter Marfudrani Twega Dasbek Yankaiga Taret Yore Hari Nipah virus case asi Kerala da nauna ani thengna khre hari sahi taragani pan surabi nupi macha amaga chahi kuntragani pan rom surabi nupi amagi sample sing Puneda Laiba National Institute of Virology gi mafam asida tharaba matungda hariba mioi ani maki positive result lakhibani hari hariba Nipah virus ki case sing asi thengnarakpa asida Kerala gi Health Minister Veena George na laichat asibu thengnabda Health Department ke team na district ahumda surveillance team sing semduna laichat asibu control taunana bagaloina na state asigi district sing da helpline su hangdokre loina Palakkad amadi Malappuram district ani asidasu containment zone oina su laukthokki bagaloina na mafam asigi district collector sing na chapchaba section thorang sing su lokhatna bakhangan trai Greece the tourist sing laktuna biteng from Oriba Lerapetra town da leiba maming leraba tourist spot ama Oriba Southeast Coast Island da sabagi sang hengalaktuna chauna maiho langpok thokre Greece ke Fire Department ge spokesperson chief Vasilios Batrakoi
Nanisna media singda phongdorakibada hariba maiho langpok asida laksinabagi damakta firefighter chanigi kuntraga loinana fire equipment sing yauba gari nifuga taruk amadi helicopter tara sinari hainasu phongdokre loinana miyoi lising amaga chamangaram su sapagadaba mafam singda puthokre adubu mafam asida leiba yum singdi kanbangam khidre hari Mana makhatana phongdokibada maiho langpok thokliba asigi maram asi sabagi chang yamna hengalakpana maram oiduna hariba maiho langpok asi tholakibani hainasu media da mahana phongdokhi Hojik Ukrainiga lan soknariba Russian gi President Vladimir Putin sahi asigi September thada India da lakani haina report amana phongdorali report asina hai khongset asida Vladimir Putin na India da lan gi matik mayai leiraba makhal kya gi khulai sing offer ga loinana deal ama tongnarabasu yai hairi Russia amasung India lebak anigi marakta leiriba mari asi handak Putin na lakadoriba khongset asida amukke hena sesilak yai Mahaki khongset asida matik mayai yamna leiraba langi khulai sing leina nabagi matang dasu akupa wari sanagani hari panbayabadi Indiana hojik sinariba langi khulai sing asi sada humfuromdi Russia na sabangakani loinana handak Indiana Pakistan gi mayokta operation sindur chathaduna attack tawkiba matamdasu Russia gi maming leiraba defense system sing sizinakibani Uttar Pradesh ki Sonipat National Highway nifuga marida Scorpio amaga truck amaga thomjinnabada gi thodokta Scorpio adu mai salaktuna Scorpio adu da tonglaga lakpa miyoi mari siri hari thodo si National Highway nifuga mari gi sector 3 ta leiba flyover bridge da truck amaga Scorpio asiga thomjinnabani hari thodo adu da Scorpio adu mai chaklaktuna mafam khudingmakta mafam adumakta da miyoi ahum laikidabani aduga asokpa amana hospital na laikidabani hari thodo asila laikidraba miyoi sing adudi Sachin Prince Sekhar amadi Vishal Binoli makhoi Bagwat district amadi Uttar Pradesh tagi ni haida Bahalgam police na phongdorali Matam sangnadagi China na Taiwan bu lausinaba makhoi gi maikai dagi singnaba kaya Taiwan da chathadun lakli hojiksu China na kaihoba leptribani hari karigumba China na taseng na landarakpada Taiwan na masa ngathok chananaba sem sabu oina leba adugi oina khwai dagi chawba lanmi amadi michamgi oiba mock drill ama pangthokadori hari hariba achawba drill asi July tang 8 gi numidang dagi horaga Nimit tarani chupna pangthokani hari drill asida active military natana reserve ta leiba miyoi lising kungani tuirom su saruyagani Han Kwang exercise haina khangnaba drill asi Taiwan Strait ki mafam ayambada pangthokadoribani hariba mafam asi Taiwan gi matangda China amasung US ani gi marakta lanthing narakpa yaba mafam ama oiribani panbayabadi US na matam kaya gi mamangdagi Taiwan bu political amadi economy gi hiram kaya da chawng mating pangdura laklibani haukiba numit kharani gi mamangda Europe ki kha amasung nongchup thangba saruk singda sabagi chang khangen hengalakpadagi France da hit alert lauthokre Europe ki mafam singda sabagi chang khangen hengalakpaga loinana France da leiba region Marfudraga Taruki Manungda Marfugani Marigidi Sabagi Chang Kam Tengna Wang Bagalunana Leba Aduda Orange Alert Lauto Kibani France ki Climate Minister Agnes Panier Sabagi Chang Kangwang Wang Kalaliba Asigi Matangda Amukta Thokidriba Thodo Amani Haiki Europe ta Leba Spain Portugal Italy Germany UK Amasung Croatia gi Tongan Tongan ba mafam singda su sabagi chang hengalakpaga loinana miyamna sectionna leinanaba mari leinaba singna pauktak pikre junta sida Spain amasung Portugal gi oina khwaidagi saba numit oiki Spain gi El Granado da
haukiba thangja numit fawbada sabagi chang asi celsius degree nifuga taruk oiki aduga Central Portugal gi Mora town dana ngarang fawbada sabagi chang asi celsius degree nifuga humdoi dasmik taruk oiki mafam sing aduda leiba miyamna section thorang lokhatpa oina emergency servicing standby da thamki amasung miyamna yariba makai imungda leinanaba section warol sing shu thamki hari Makatarak pasidi sanabagi pausing miyam da pijari. DYN sinduna pangthuk lakliba Let El Sana Allies Ingam Memorial 9-man Open Football Tournament asigi ngasi sanakiba ahanba match da EPYC Ilang Khangpokpi amadi Wangkem FC Ilang Khangpokpi shanabada EPYC Ilang Khangpokpi KPI na Wangkem FC Ilang Khangpokpi bu ani shinoda maithiba pikre match asigi oina Arun Kumar jersey number anina match asigi manga suba minute ta goal ama Rishikesh jersey number taraga mangana match asigi kungateret suba minute ta goal ama chanduna mai paki adugani suba match da Imoinu Boarding FC Thaunaujam amadi Mukhai FC Kaksing Khunau sanabada Imoinu Boarding FC na Mukhai FC bu ahum amada maithiba pikre match asigi oina goal sing adu MMCF Kaksingi oina Imoinu Boarding FC gi goal sing adu Chitaranjan jersey number 8 na mathang sina match ki kungamathui shuba amadi nifugani thui shuba minute singda goals ani chanki Victor jersey number anina match ki kuntraga mari chatpa minute ta goal ama chanki aduga Mukhai FC gi amatangai raba goal adu Roger jersey number marina match ki taragani thui shuba minute ta chanki Hayeng July ki tang mga lisingani kun mga tournament asigi aroiba league round gi match oina first ground up Wangkem FC Ilang Khangpokpi amadi YOC Yangdong sanagani aduga ani suba ground da DUC Thongjau amadi DYA Ilang Khangpokpi sanagani hari Hojilo sila pramuroi pausing mana pijari. Agliba December thada IDP sing masa masagi mayumda haljil halagani haina Chief Secretary in Phongdokrai. Border fencing khabagi thabakta apan pirakpa sing thenganaba center na Survey of India ki team sing deploy tawkrai Combined force na singi district mari da loturan thamlamba khutlai kya fagat krai Assembly level trainer amadi booth level officer singi training program pangthokrai Lintoi ngambi gi langla langjin khanganaba UN da wakat lagani haina apokpa kulajit na phongdokrai amadi ngasigi wina miyoi mga COVID-19 positive oikrai Ngasih kita mungkin matang sudah Mami TV na sedok sa Mami TV Prime Time sing losin jari miteng tabi di iri capun po AMARJIT THOKCHOM na makan akuram jari.